ꯑꯩꯈꯣꯏꯒꯤ ꯑꯁꯨꯝ ꯌꯥꯝꯅ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯇꯟ ꯊꯤꯌꯥꯝꯒꯨꯝꯕꯗꯗꯤ ꯃꯈꯣꯏꯅ ꯎꯠꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯤꯒꯤ ꯇꯣꯜ ꯐꯤꯒꯔꯁꯤꯡꯗ ꯃꯈꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯁꯦ ꯅꯦꯒ꯭ꯂꯦꯛꯇꯦꯗ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯃꯁꯤ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯁꯨꯝ ꯊꯝꯖꯕꯅꯦ ꯂꯣꯏꯅꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯪꯒꯗꯕꯁꯦ ꯃꯐꯝ ꯑꯃꯗ ꯆꯠꯁꯅꯨ ꯐꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁ꯭ꯇꯦꯠꯃꯦꯟ ꯈꯔ ꯂꯥꯎꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯦꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯧꯕ ꯗꯤꯃꯥꯟꯁꯦ at any point at any cost by any group or any individuals Manipur haiba Manipur sina leiriba makai noi separate administration kouba asigumba tokhai tabagi demand amta tawba yaroi kanasu tokhai tabagi separation gi wari leite masi BJP na sung taw tawroi habase leibak praja miyam da Manipur praja miyam da Prime Minister na Manipur da lakpa taragadi masi lauthokpa ngamgadra adagi amok the idea of Manipur da yumpham oiraga idea of Manipur kaihandabagi maongda ekhoi the very idea of Manipur sida based tawraga wari khudingmak loina sanagani any community khudingmakka aduna madugi boundary wangma lanba wari amata na khoi pukhalak yaroi haibase BJP amasung BJP gi lusingiba leibak sigi honorable Prime Minister na masi miyamda phongna openly statement thambi bangamgadra ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯇꯦꯜ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯥꯎꯊꯣꯛꯏꯕ ꯁꯝ ꯀ꯭ꯔꯣꯔꯁ ꯈꯔꯗꯣ ꯃꯥꯒꯤ ꯄꯦꯀꯦꯖ ꯈꯔꯗꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯗꯨꯗ ꯅꯥꯆꯨꯡꯉꯨꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯒꯤ ꯌꯦꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯇꯪ ꯑꯅꯤꯇꯪ ꯑꯩ ꯊꯝꯖꯒꯦꯕ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯇꯟ ꯊꯤꯌꯥꯝꯁꯤ ꯂꯥꯟꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯣꯔꯤ ꯂꯥꯟ ꯍꯥꯏꯕ ꯐꯖꯗꯦ ꯏꯔꯥꯡꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯔꯥꯡꯁꯤꯒꯤ ꯄꯤꯛ ꯇꯥꯏꯃꯤꯡꯗ ꯑꯩꯈꯣꯏ honorable Prime Minister unanaba haidana chatpaneba Oza Ratan Thiamsina maki delegate amuga tawraga Prime Minister gi office ki thongjinduda request kaya tawjarubaneba peace committee da yawrimne ko sarkar masamak BJP masamak na semiba peace committee duda yawriba member amaneba Oza Ratan Thiamse aduna political ka kani mani amta leinaba sunataba non political oiba adugumba peace committee ki delegate amana Honorable Prime Minister Sri Narendra Modi si unajage hairuba matamda thongjinduda leppaga haijaruba matamda yabira khidrineba si kayamatik shocking oi kayamatik Manipur gi ikai ningai no si Manipur si ikai ba piri natraba adagi yengo laibak phabadagi ngasi aigi nakanda lengdi lengjan biri akoi imagi mairagi leader akoi International Human Rights Day numit oramgani aduga Manipur gi su yam maru oiba numit ama tabane akoi nupilan numit ne Masidayda hoy sumain tawraga matam sida sigi sida DMCC na invite tawrakpadagi saruk yaba chatkibane haidana koi tajai imagi meragi lusingbi adudayda da house arrest tawraga thamjali ne yengone si ai koi leibak praja miyam je kayamati ikai ba pibano yeng asi Manipur praja na kaw sungam ngamoyeba Oza Ratan Thiam da tawbigiba makoina tawbidiba treatment akoi BJP gi ama amana chatubada yaraktabadu su pende adai all political party delegates mayam na tor haijaba mayam yaraktabadu su koi pende ba aduga asigumba tall figure saknai raba non political oiba asiguma leibak miyam na ikai khumnariba ijat sanman tawriba mioi singsida ikai ba phiru nang hanbase masidi akoi thamoi songna nungaite ba asigumba mayam le aduna mahakna lakpa matamda aikoina amuktang unajage haibadasu yabigidraba sida lakpio haibadasu yagidraba adu itarde kari pandam no aina ngasai ahanba round hangibado goal amaga loina ragadi laktorine laibak amagi country amagi luchingba amana state ama visit tawba haibase icham chamna visit tawba natte with significant purpose amaga loina na chatoribane kainom pur laktoine ba mana puraktoisi kari no haibase asi achongba question neba aduna masi ekoi yam section batai masida aina thamjaningba amakhakka kaino haiba matamda miyam gi thamoida adum warauraga lehoraga daba potse ekoina yabirakhidaba chahi ahum hannatuna yengbirakhidraba ekogi awana taba matamda karimda tabigidraba leitaba anaba ayekba sok apan yawbada mi hangba chatnari neba Prime Minister na du hangbadi lairadana sorat yawbiba lakpadi lairadana masidi phiroi loigrabne mi myam ama chahi ahum phajala kadau ba haji leihidaba myam do phiroi hendoraktana chahi ahum kumon phara abneba asi bawda laktrabana mahakna lakpiba matamda aikoina kari asada no koina harau dawrise
adagi amuk leibak sida leiriba state ki BJP leader singsina kari pressure demand ta hobo ngangani no aitriba party aina masina tongana ikoi communal naina kanglup naina wa ngangbagi wadi nachade aina thamjaning base akoi gidi Churachandpur da Kangpokpi da leiba relief camp ta leiba inmates mayam singduna ngang ba sakpa su haijadeba akoi maitai gi somda valley area da leiriba relief camp ki inmate mayam singse khara wa ngangani khara kappani center da gi leader tongan ma mi mayam laksano ai tawrani manakta translate tawbiba khara yawra tawbire aduna asom da gi di kappo lawbo wari se phajana lira ani som da gi na kaimta pawdam ba haira roi aduna ꯑꯩꯈꯣꯏꯒꯤꯁꯤꯅ ꯋꯥꯗ꯭ꯔꯕꯗꯧꯅ ꯀꯔꯤꯝꯇ ꯊꯦꯡꯅꯗ꯭ꯔꯕꯗꯧꯅꯁꯨ ꯈꯜꯂꯦꯕ ꯃꯁꯤ ꯑꯩ ꯄꯥꯔꯇꯤꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯅꯦꯀꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟ ꯂꯨꯞ ꯃꯌꯥꯝꯁꯤꯅꯁꯨ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯗꯤ ꯁꯦꯝ ꯁꯥꯍꯟꯅꯤꯡꯉꯦ ꯏꯟ ꯀꯦꯁ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯥꯔꯒꯗꯤ ꯀꯅꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯅꯤ ꯀꯅꯥꯅ ꯒꯥꯏꯗ ꯇꯧꯕꯤꯅꯤ ꯂꯥꯛꯑꯒ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯇꯨꯗ ꯗꯥꯏꯁꯇ ꯋꯥꯗ ꯉꯥꯡꯉꯝꯃꯒ ꯆꯠꯈꯤꯗꯣꯏꯔꯥ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯈꯔ ꯎꯅꯕꯤꯔꯝꯒꯗ꯭ꯔꯥ ꯉꯁꯥꯏ ꯏꯃꯥꯒꯤ ꯃꯩꯔꯥ ꯍꯣꯏꯅ ꯍꯥꯏꯕꯤꯕ ꯃꯐꯝ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝꯗꯨꯗ ꯒ꯭ꯔꯥꯎꯟꯗ ꯁ꯭ꯄꯣꯠꯇꯨꯗ ꯆꯪꯉꯒ ꯌꯦꯡꯕꯤꯔꯝꯒꯗ꯭ꯔꯥ ꯌꯦꯡꯕꯤꯔꯝꯃꯣꯏꯗ꯭ꯔꯥ ꯌꯦꯡꯕꯤꯔꯝꯗꯕ ꯇꯥꯔꯒꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯄꯥꯎꯗꯝꯗꯣ ꯀꯔꯝꯕ ꯃꯦꯗꯤꯌꯝꯗ ꯄꯤꯗꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯅꯩꯅꯒꯗꯕꯅꯦꯕ ꯂꯥꯛꯑꯒ ꯃꯗꯨꯗ ꯀꯨꯝꯍꯩ ꯑꯃꯗꯧꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯕꯥꯛ ꯈꯨꯔꯒ ꯑꯗꯩ ꯑꯗꯨ ꯇꯧꯔꯝꯃꯦꯅ ꯃꯥ ꯂꯥꯛꯑꯝꯃꯒ ꯊꯥ ꯑꯃꯃꯨꯛ ꯃꯥ ꯂꯥꯛꯑꯝꯕꯒꯤ ꯁ꯭ꯄꯤꯆ ꯄꯤꯔꯝꯕꯗꯨꯗ ꯅꯩꯅꯔꯒ ꯑꯩꯈꯣꯏ ꯑꯗꯨꯗ ꯇꯣꯄꯤꯛ ꯑꯣꯏꯔ ꯂꯩꯈ꯭ꯔꯅꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄꯤꯔꯒꯁꯨ ꯐꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯦ ꯀꯔꯤꯒꯨꯝꯕ ꯏꯐ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯅ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤꯗ ꯆꯞ ꯆꯥꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯂꯧꯐꯝ ꯊꯣꯛꯄ ꯐꯤꯔꯦꯞꯁꯦ ꯑꯃ ꯆꯞ ꯆꯥꯅ ꯊꯝꯍꯜꯂꯝꯕ ꯑꯃꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯦ ꯌꯥꯕ ꯋꯥꯐꯝꯗꯨꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯀꯥꯟꯗ ꯁ꯭ꯄꯤꯆ ꯄꯤꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯒꯤꯅ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯪ ꯐꯣꯡꯗꯣꯛꯑꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯍꯦꯛ ꯌꯧꯗꯕꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯁꯦ ꯆꯦꯛ ꯇꯧꯕꯤꯔꯀꯥꯟꯗ ꯀꯅꯥꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯕꯤꯔꯀꯥꯟꯗ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯄꯤꯔꯛꯄꯁꯦ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯀꯗ꯭ꯔꯥ ꯑꯣꯟꯊꯣꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯃꯛ ꯆꯃꯝꯅꯔꯒꯁꯨ ꯂꯩꯔꯤ ꯏꯐ ꯃꯥ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛꯅꯤ ꯗꯥꯕꯪꯀꯤꯝ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯁꯦꯀꯦꯟ ꯋꯤꯛ 12 or 13 14 ꯁ꯭ꯋꯥꯏꯗ ꯑꯁꯥꯝꯗ ꯑꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟ ꯅ꯭ꯌꯨꯁ ꯈꯔꯗꯤ ꯇꯥꯕ ꯐꯪꯖꯔꯦ ꯎꯖꯔꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯂꯩꯇꯕꯅꯤꯅ ꯈꯪꯗꯕꯒꯤ ꯆꯥꯡꯁꯦ ꯀꯗꯥꯏꯐꯥꯎ ꯈꯪꯗꯒꯦ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕꯁꯦ ꯀꯗꯥꯏꯐꯥꯎ ꯈꯪꯖꯗꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯕꯨ ꯈꯪꯉꯨꯔꯅꯤ BJPꯒꯤ ꯑꯣꯅꯔꯦꯕꯜ MP ꯔꯥꯖ꯭ꯌ ꯁꯚꯥꯒꯤ BJPꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯇꯥꯗꯦ ꯑꯗꯨꯒꯨꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯉꯁꯤ ꯑꯩ ꯈꯕꯔꯗ ꯊꯦꯡꯅꯩ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯈꯣꯏꯗꯤ ꯃꯥ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏ ꯑꯗꯨꯗꯤ ꯀꯣꯡꯒ꯭ꯔꯦꯁ BJPꯅ ꯃꯋꯥꯁꯨ ꯂꯧꯕꯤꯗ꯭ꯔꯕ ꯇꯥꯕꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯨꯝꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯥ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯁꯦꯡꯅ ꯑꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯁꯤꯒꯤ ꯀꯟꯇ꯭ꯔꯤꯁꯤ ꯑꯃꯒꯤ ꯃꯁꯥꯒꯤ ꯍꯣꯝ ꯁ꯭ꯇꯦꯠ ꯑꯃꯗ ꯆꯠꯆꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯗꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯦ PMOꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯛꯑꯝꯗꯥꯏꯗꯨꯗ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯨꯃꯤꯠ 2-3 4 ꯋꯥꯠꯂꯤꯉꯩꯗꯨꯗ ꯇꯨꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯥꯔꯛꯑꯒ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯀꯅꯤꯅ ꯑꯁꯤ ꯇꯧꯅꯤꯅ ꯌꯥꯝꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯀꯣꯛ ꯉꯥꯎꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯌꯥꯝꯅ ꯃꯍꯥꯛ ꯂꯥꯛꯑꯒꯅ ꯀꯔꯤꯅꯣ ꯂꯥꯛꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯝꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯉꯝꯃꯦ ꯃꯇꯝ ꯑꯃ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔ प्रजा ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯈꯧ ꯂꯥꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕꯅꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯔꯒꯗꯤ ꯑꯗꯨꯒꯤ ꯏꯈꯧ ꯂꯥꯡꯕꯗꯣ ꯉꯁꯤꯗꯤ ꯐꯈ꯭ꯔꯦꯕ ꯂꯣꯏꯅ ꯃꯇꯝꯗꯣ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯃꯥ ꯂꯥꯛꯑꯒꯅ ꯀꯔꯤꯅꯣ ꯂꯥꯛꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯣꯏꯅ ꯄꯣꯛꯅꯔꯦꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯗꯣꯛꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯖꯅꯋꯥꯔꯤꯒꯤ 2014ꯗ 2014 ꯖꯅꯋꯥꯔꯤꯁꯤꯗ
ꯑꯩꯈꯣꯏꯒꯤ former Prime Minister Dr. Manmohan Singhna Leibak Praja Miyam Sida India warning ama tawkhibneba karino haiba matamda it will be disastrous for the country to have Narendra Modi as the Prime Minister haibaneba ado wa siyam ngangandaba statesman ama great economist ama akoi Congress ke dumba matamdugi Prime Minister na haibiramba wafamne Narendra Modi will be a disastrous to this country if he becomes the Prime Minister haibaneba ado kayam summe sumde haibado atopa part of the country gi te khoi khangde Manipur gi di am summe pura disaster ne akoi India gi Prime Minister si Manipur gi damakta di he is a disaster aduna karino makna tawningi se la agana kaidawdori bano laktragana kaidawdori bano hangna isi karigino miyamna haibiramgani laktringaidana lao haiba hujik lakpa yae na panarakandana amuk la asu laktrasu kaisu thoidokte haiji karigino haina hangningamba yae bako ado aikoina hainingi de karino masidaida mahakna la aga sida developmental project khara inaugurate tawrambagi oiba taragadi adagi su yam tawramdai online da mogi digital karino kaino ama video conference ama kaptho aga remote met laga ribanung ban ka aga loina project thousands and thousands of crore gi project kaya ama tongan ba state sida koi mana sangari natraba adudi adu tawnangai gi damakta Manipur lakadabu orgadi laktra su yai haibaneda mahakna lakadoi se tasengna karigumba with purpose amaga agenda amga loinana lakpa ordi phai karamba agenda miyamna panarame akhang ahai miyamna hainarame lengjan biriba akhoi gi expert panel members sing akhoi gi senior miyamna su khangbiramgani ado ipung khudimana haine ngasi bawda Prime Minister na Manipur la o yadri se magi tungan ba wakhalon ama leiramgini pandamam leiramgini madu phangna kanda lakadaba oiramgani adugine Home Minister da karida tum yengjalhalaga thammi se adu phangna kanda lakani natragadi nahangai la udramne na la o haiba yararoi haina kaino ama puraga lakani na asam tawrubane Leibak Praja miyam sina handak karigumba makna lakani haiba sina asengba maktagi lakpa oitaragadi makna puraktoi se kari no haiba se achoba question namne nahangai la o yarudrabani na handakti mana laktoi se miyam gi damakta kaino ama tawbiramani na laktoi neba kari tawbiram doino Manipur se agoi noiga kuki ga lemina ba yaroi separate administration tawro noigi maitai gi swai gi valley gi area part se noigi su karor lising kaya nom pirani kuki ta ba area gi su karor lising pirani na development oin tawbi dawribra natragana aikoi election tawrokna bagi mami ama akoi moigi party se sigi face saving oina akoi kari haini party gi position party gi status kan khatna bagi damakta party gi state ki interest ta lakpi banataba party gi interest ta laiba visit oidori bra haiba siso khoi question ama chauna oiriba aduna mahak lakpase yamna di naina ningai leitabane adu karigumba mahakna lakpa taragadi kari no mana puraga laktoise aduga Manipur da leiriba elected representative akoi gi ruling da leiriba haiba tare BJP gi MLA mayam sina mangonda haiga dawriba sina karino mangonda propose ta hogdoriba sina karino mangonda demand ta dawriba mangonda pressure ta hogadoriba mangonda question ta hogadoriba haiba sina karino haiba se masi aikoi su khangninge yes loinana kaidawgadage haiba matamda karigumba honorable Prime Minister Sri Narendra Modi na Manipur da lakani na miyam na speculation ama tawnari sina sengba mak oidana karigumba mahak na Manipur da lakpa taragadi okay well and good lakpa matamduda kaidawba tai haibada first of all honorable Prime Minister of India Sri Narendra Modi must apologize to the entire people of Manipur ahan bada mahak na hek lakpaga magi wachoi basan false promise miyam tawdringai da magi drama tawdringai mamangda Leibak Praja miyam mamangda unconditional apology ama tawgadamne ahan bada karigi damakta apology tawgadoriba nearly 300 people lost their lives more than 60,000 people are internally displaced nearly 5,000 houses were burnt into ashes yes Shigi
masiगी damakta ahanma mahakna Manipur praja miyamda apologize tawgadabneba adugi matungda mahakna tawgadoribadu karino haibadu phajana kaino tawgadabneba ngasai imagi meirana haibiba heta pharaga bu thamhora dawne harise masigi nungi oba wakhalon meaning si yam impactful oeba kokla amaga basan khar tawr chatkhiba yaroeba handakti clear cut ta kari tawgadabno aina laisi sini haibado phajana thamgadabneba adu natana akoi yengone MOS home na Manipur da Irang gi hek hogolak pai da numit ke ani no leirami do adong kuina MOS home leirame mathang da home minister Amit Shah masa 3 days 4 days leirame Irang amta laksan bangam gide adagi external affairs ministry na kari haigi foreign hand yaure haire Manipur gi crisis se external affairs minister na su handle tawbangam draba Union Home Minister na su handle tawbangam draba Manipur gi magi engine namagi sarkar sina su handle tawbangam draba adudi punamaki mapi mapa oiriba honorable prime minister laibak sigi mapi mapa oiriba mahaki mathakta taroidaba kari maram no mahakna natraba punamaksi after all last yeng thalak toi sidi prime minister na natra yes adu yeng thaludana sahi ahum pharakadoraba ngasi tha kunipan pharaba sidaida amata laktana Manipur haiba maigai sida chahi ahum chupna mamai olaktraga makna sida lakani laoi gaina akoina nainari se it's very simple amarom dadi yes topic si new tv na si pukhalakti haibagi wanate akhoi dang si makoina tawbiri si yangoba ma lakadra laoidra haiba sida oina nainaraga kangauna halaga lehalleba Manipur praja miyam sibo akoi angang masa laknaba phagi jugai tawbiba dawna akhoida ma lakani laoin tawbagi sida akoina kok thadhar leireba asuk wanaraba praja miyam si kari tawgadabno haibagi matam sida chiraba tanpham sida aduna mak lak kani or la oi habese it's not a big deal whether he comes or not mana kaino tawgadabne magi la amdai duda akoi tour program ama PMO dagi thara aga loire masida lebak watho ohendana akoi se illusionary world amda hinghallaga akoi se angau apang basi bagi thabak si tokpiro masi BJP na khara yara ga di asomna center da noi lak to ga lao laoi da bor ga to Manipur praja miyam ne yam saure ai ko yam ikai re na ungtang ai di mail thabra fax to bra ma to hanning ai smain thamjage an bra okay am san thambi kre wi gi lakani lao ha bagi chamam na basa dumak adum lehalaga la bani na khoi gi hojik se adum ai di chamam na bagi pot ama khakta dum praja singda leiba habe tare duga kuirabani na hojik se la agana kari tawgodoriba lak traga su yare habe gi pot ni hojik lei ba se koi gi asu koina Manipur gi irang sigi matang da koi gi kari gum am da mai on salaki drabani na hojik la agana karamba wafam puraga lakadoriba kari haram godoriba habe se dane dumak chamam na raga leibi se confusion state dum lehen ba habe tare ai conclusion point da bangim darak jage koi gi imana su mak yam phasana so haibi kre koi IDP singna no monam ge society bagi chance sum hengalak pasem koi mental trauma leirabani koi gi moise adubu makhoi singsigi hana koi chap chaba fire fa makhakti center gi natragan sarkar gi side gi di koi commitment amadi famdi thokpani chali bachai sigi December faw gi manungda hanjalan gani habagi pose harame adubu hojik madu oigadra oiroidra habase duba khangba ngamda bei podam khakta leiribani adubu kariguma prime minister laktara gadi koi gi expectation habe tare koi IDP sing Chorchanpur amadi Imphal gi leriba koi IDP sing se unaram bagi pot amakhak oibe yabagi possibility gi matang de koi newspaper sing da phong dore du masina kadai ba chung ga dore bano habe di khangba ngamde if karigumba la kan da koi una tara gadi makhoi gi ba commitment se kari piram ga dore bano hozi fawda IDP sing gi center na thadarak pa scheme na tragana cell sing se koi gi matang tam jana suna IDP sing da yoda bagi crisis se mak tho ga su mak leiri bani da bagim kai habining koina yengadaba aina thamjani wa famdi kaino harakanda India laingak maru oina BJP gi regime makhada ekoi Manipur se sugi matik ikai banange Manipur praja miyam se laibak sigi citizen ama oiribra oidabra haibasibo ekoi khangde huji haibadi masi karina polakpano kari gi thodou singdagi masi wahangji thorakpano hairagadi makoina akoida tawbiriba treatment se amna step motherly treatment akoigi third class citizen gi type da akoi se midyeng ama yengbieba masi akoi yam nungai te kai jeba aduna the sense of belongingness se lehalakte ba akoi si India si akoi gi country ne haigada ba wakhalon se masi gi younger generation sing sida akoi masi gi idea se manghan nana ba honare ba
masi India na yam phajana yengadabneba nattaba taragadi makoina karigumba side amada insurgency se loisananaba plan kaya ama chatharamba yai myam am hotnaramba yai adubo the more and more they neglect the people of Manipur masina kuina chathariba makhai insurgent groups hena mayon chongba hengalakani aduga anti India elements anti state elements myam am thorakani sina Indiana achauba mangonda hurdles and hindrances ama lakani habase India gi magi policy singda khanggadabne base aduna ngasi naha kaya amana akoigi anti social elements ki mak natragasu ima leibak ningbagi kainorom da changsan ba hengal akanda akoi India sida yam tathi ta oina warau mo ongda tokhala ise masi India na akoi BJP lengak sina sembi bane ba makoina thong tharak bane ba sidi aduna masi tauhaidaba thabak ne aduna Manipur gi su India gi su tungda yam achauba mangjaba mo oigani aduga aina thamjaning ba wafam amana akoi Honorable Prime Minister na 2025 ki April tang kunithoi amasung kunhumdoi da Jeddah Saudi Arabia da masi chatle Saudi Arabia Jeddah haiba mafam sida mahak na hotel da lek pagi magi bill se just for 2 days 2 nights nate ko 2 days ki magi hotel gi bill se kayano haiba matam da rupees 15 crore aduga 54 lakh and 3000 something neba 2 days khak leibagi hotel gi magi bill se 15 crore 54 lakh and 3000 something neba yengo India gi Prime Minister na Manipur da lakpada sigi paisa se changadam natte kari gino mana suk yam lakning jisibo kari lalu rage BJP na amasung Prime Minister na kari gino ba Manipur su am mirai risibo ndoi tardi si acho question na mane ba phare adu loina thamgra se na kallamada yengo aikhoi gi the alchemist of theater ne hairiba saknai raba renowned tall figure of this country akoi gi waza Ratan Thiam leihidabada X the tweet ambhau post ambhau torok panateba nuaitaba kaimta phungdok rak panateba akoi India gi leiriba mayam sina except akoi Congress ki leadership natana masi aina masi panjari badi kari gino haijaraga Assam dadi mahakna laktoise akoi gi Bhupen Hazarika gi 1 year long celebration magi centenary sidadi mahak saruk yadawrieba yengo aikoi gi asum yamna malem pumbana ikai khumnariba akoi gi Ozaratan Thiam gumbadadi makoina utliba midyeng siga atop state ki migi tall figure singda makoina yengbiriba midyeng se hiram khuding makta Manipur se neglected state ama oirabane masi example khara sum thamjabane loina na amuk kaidoge haiba matamda mahakna lakba matamda aikoina hangadabase mafam amada chatsanu phare adubo mahak na statement khara lauthokpa ngamgadra haibase akoi hangningeba separate administration koba demand se at any point at any cost by any group or any individuals Manipur haiba Manipur sina leiriba makai noi separate administration koba sigumba tokhai tabagi demand amta tawba yaroi kanasu tokhai tabagi separation gi wari leite masi BJP na sung tawroi habase leibak praja miyam da Manipur praja miyam da Prime Minister na Manipur da lakpa taragadi masi lauthokpa ngamgadra adagi amok the idea of Manipur da yumpham oiraga idea of Manipur kaihandabagi maongda ekoi the very idea of Manipur sida based auraga wari khuding makloina sanagani any community khuding makka aduna madugi boundary wang ma lanba wari amata na khoi pukhalak yaroi haibase BJP amasung BJP gi lusingiba leibak sigi Honorable Prime Minister na masi miyamda phongna openly statement thambi bangam gadra aikhoidi magi developmental project ki mai chakot thorangi lautho iba some crores kharado magi package kharado aikhoi kaisu aduda nachung mude hujikti aduna masi adagi yengo yam nuaitaba thaudo amatang anitang ai thamjage ba tentakna aikoi Ozaratan Thiam si lan si hek haurakpa matamda sorry lan haiba phajade irang si hek haurakpa matamda irang si gi peak timing da akoi Honorable Prime Minister unanaba haidana chatpaneba Ozaratan Thiam sina
ꯃꯍꯥꯛꯀꯤ ꯗꯦꯂꯤꯒꯦꯠ ꯑꯃꯒ ꯇꯧꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯀꯤ ꯊꯣꯡꯖꯤꯟꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯀꯌꯥ ꯇꯧꯖꯔꯨꯕꯅꯦꯕ ꯄꯤꯁ ꯀꯃꯤꯇꯤꯗ ꯌꯥꯎꯔꯤꯕꯅꯦꯀꯣ ꯁꯔꯀꯥꯔ ꯃꯁꯥꯃꯛ ꯕꯤꯖꯦꯄꯤ ꯃꯁꯥꯃꯛꯅ ꯁꯦꯝꯃꯤꯕ ꯄꯤꯁ ꯀꯃꯤꯇꯤꯗꯨꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔ ꯑꯃꯅꯦꯕ ꯑꯣꯖꯥ ꯔꯇꯟ ꯊꯤꯌꯥꯝꯁꯦ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒ ꯀꯔꯤꯒꯤ ꯃꯔꯤ ꯑꯝꯇ ꯂꯩꯅꯕꯁꯨ ꯅꯠꯇꯕ ꯅꯟ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯗꯦꯂꯤꯒꯦꯠ ꯑꯃꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ಶ್ರೀ ꯅꯔꯦꯟꯗ꯭ರ ꯃꯣꯗꯤꯁꯤ ꯎꯅꯖꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯒ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯌꯥꯕꯤꯔꯛꯈꯤꯗ꯭ꯔꯤꯅꯦꯕ ꯁꯤ ꯀꯌꯥꯃꯇꯤꯛ ꯁꯣꯀꯤꯡ ꯑꯣꯏ ꯀꯌꯥꯃꯇꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯣ ꯁꯤ ꯃꯅꯤꯄꯨꯔꯁꯤ ꯏꯀꯥꯏꯕ ꯄꯤꯔꯤ ꯅꯠꯇ꯭ꯔꯥꯕ ꯑꯗꯒꯤ ꯌꯦꯡꯉꯣ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯉꯁꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯡꯗꯤ ꯂꯦꯡꯖꯟꯕꯤꯔꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯂꯤꯗꯔ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯇꯥꯕꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟ ꯅꯨꯃꯤꯠꯅꯦ ꯃꯁꯤꯗꯩꯗ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝꯁꯤꯗ ꯁꯤꯒꯤ sida DMCC na invite tawrokpadagi saruk yaba chatkibane haidana koi tajai imagi meragi luchingbi adum adudai da house arrest tawraga thamjali ne yengone si ai koi leiba praja miyam je kamati ikai ba pibano yeng asi Manipur prajana kaw sungam ngamoyeba Oza Ratan Thiam da tawbigiba makoina tawbidiba treatment akoi BJP gi ama amana chatlubada yarakta badu su pende adagi all political party delegates mayam na tawr haijaba mayam yarakta badu su koi pendeba aduga asigumba tall figure sangnai raba non political oiba asiguma leiba miyam na ikai khumnariba ijat sanman tawriba mioi singsida ikai ba phiru nang base masidi akoi thamoi sona nungai teba asigumba mayam le aduna Mahakna lakpa matamda aikoina amuktang unajage haibadasu yabigidraba sida lakpiyo haibadasu yagidraba adu itarde kari pandam no aina ngasai ahanba round hangibado goal amaga loinaragadi laktorine laibak amagi country amagi luchingba amana state ama visit tawba haibase icham chamna visit tawba natte with significant purpose amaga loina na chatoribane kainom pur laktoineba mana purak toisi kari no haibase asi achongba question neba aduna masi ekoi yam section batai masida aina thamjaningba amakhakka kaino haiba matamda miyam gi thamoida adum warauraga lehuraga daba potse ekoina yabirakidaba chahi ahum hannatuna yengbirakhidraba ekoi gi awana taba matamda karimda tabigidraba leitaba anaba ayekba sok apan yawbada mi hangba chatnari neba prime minister na du hangbadi lairadana sorat yawbiba lakbadi lairadana masidi phiroi loigrabne mi myam ama chahi ahum phajala kadaw ba haiji leihidaba myam do phiroi hendoraktana chahi ahum kumon phara abneba asi bawda laktrabana mahakna lakpiba matamda aikoina kari asadana koina harau dawrise adagi amok leibak sida leiriba state ki BJP leader singsina kari pressure demand ta hobo ngangani no aitriba party aina masina tongana aikoi communal naina kanglup naina wangang bagi wadi nachade aina thamjaning base akoi gidi Churachandpur da Kangpokpi da leiba relief camp ta leiba inmates mayam singduna ngang ba sakpa su haijadeba aikoi maitai gi somda valley area da leiriba relief camp gi inmate mayam singse khara wangangani khara kappani center dagi leader tongan ma mi myam laksano ai tawrani manakta translate tawbiba khara yawra tawbire aduna asom dagi di kappo lawbo wari se phajana lira ani som dagi na kaimta pawdam ba haira roi aduna ai khogi sena wadraba dauna kaimta thengnadraba dauna su khalleba masi ai party gi wana te sin individual ne ko aina nungai jadabado aduna leiriba sangsthan loop mayam sina su masigi damakta aidi sem sahanninge in case karigumba lakta ragadi kanana represent tawbini kanana guide tawbini laaga public place to the dice the wada ngangamaga chatkidwaira awaba taraba singsigi representative khara unabiramgadra masai imagi maira hoina haibiba mafam awaba taraba mafam to the ground spot to the changaga yengbiramgadra yengbiramoidra yengbiramdaba taragana adu mayam dogi pawdam do karamba medium da pi dawri haibana chingbase ekoi nainagadabneba laaga maduda kumhai madongna tawraga ekoi khuba khuraga adai adu tawramme na mala amaga tha amamuk mala ambagi speech pirambadu nainaraga akoi aduda topic or leigrani ba awaba mayam se loin kauthokhrani ba aduna sigumba mayam se aidi yam nungai jadaba haitare adubu mahakna lak piraga su phai adubu lak pidraga su thoidoktrabra haidana su khalle adubu lakpa matamda su ekoina mahakpudi warauri base Manipur praja miyam na ngasi thamoi sida warauri basidi kaidongoi da su si warau basidi kokpa ngamaroi aduga honorable prime minister na Manipur da karigumba lakpa taragadi leibak praja miyam da ihan hana mahak na Manipur gi leibak leihau sida khongdarakpa matamda miyam da lale haijagadabani haibase
ꯃꯁꯤ ꯑꯃ ꯑꯩ ꯊꯝꯖꯒꯦ Okay, ang pasan thambigreng si panelist ahumagna ko gi